ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯇꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯅꯆꯤꯡꯕ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯇꯧ ꯀꯔꯝꯅ EMIꯗ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ Amazon ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯆꯪꯂꯒ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ EMIꯗ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯑꯩꯈꯣꯏꯒꯤ EMI ꯍꯥꯏꯕꯁꯤꯗꯤ Equated Monthly Installment ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯤꯗ ꯎꯔꯤꯕ Realme Narzo 50 Pro ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ EMIꯗ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯦꯖ ꯑꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯑꯣꯞꯁꯟ ꯈꯔ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯝꯒꯅꯤ ꯃꯁꯤꯗ ꯃꯈꯥꯗ ꯎꯕꯤꯔꯤꯕ EMI from 955 no cost EMI available ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯣꯞꯁꯟ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯥꯔꯗ ꯄꯥꯏꯕꯤꯔꯤꯕ ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯦꯡꯀꯤ ꯀꯥꯔꯗꯁꯤꯡꯗ ꯑꯣꯐꯔ ꯄꯤꯔꯤꯕꯒꯦ ꯑꯃꯁꯨꯡ ꯑꯣꯐꯔꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯀ꯭ꯔꯤꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ Amazon Pay ICICI credit ꯀꯥꯔꯗꯇ ꯑꯗꯣꯝꯅ ꯐꯣꯟ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯊꯥ 3 ꯅꯠꯇ꯭ꯔꯒꯅ 3ꯒꯤꯗ ꯂꯩꯕ ꯃꯇꯝꯗ ꯗꯤꯁꯀꯥꯎꯟꯠꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯇꯣꯇꯦꯜ ꯀꯣꯁ ꯑꯁꯤ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯁꯀ꯭ꯔꯤꯟꯗ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯊꯥ 3ꯒꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯄꯨꯟꯕ ꯃꯃꯜ ꯑꯁꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ 3,760 ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯤꯕꯤꯔꯒ ꯊꯥ 3 ꯊꯤꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯃꯗꯤ ꯊꯥ 3 ꯂꯣꯏꯅꯅ ꯊꯥ 9 12 19 ꯑꯃꯗꯤ ꯆꯍꯤ 2 ꯐꯥꯎꯕꯗ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯏꯒꯨꯝꯁꯨꯡ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯗꯗꯤ ꯏꯟꯇꯔꯦꯁ ꯔꯦꯠ ꯌꯥꯎꯁꯜꯂꯛꯑꯒ ꯐꯣꯟꯒꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯒꯠꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣ ꯀꯣꯁ EMI ꯒꯨꯝꯕ ꯂꯩꯕ ꯑꯣꯞꯁꯟ ꯌꯦꯡꯕꯤꯔꯒ ꯀꯔꯝꯕ ꯕꯦꯡꯀꯤ ꯀꯥꯔꯗꯇ ꯅꯣ ꯀꯣꯁ EMI ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯂꯩꯕꯤꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯕꯦꯡk ꯈꯨꯗꯤꯡꯃꯛꯀꯤ ꯁꯄꯣꯔꯠ ꯇꯧꯒꯅꯤ Axis Bank Bank of Baroda City Bank ꯀꯥꯔꯗ HDFC ꯀꯥꯔꯗꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯕꯦꯡꯀꯤ ꯀꯥꯔꯗ ꯑꯃꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯦꯡꯛꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯕꯤꯒꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ Amazon Pay Later ꯁꯄꯣꯔꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯊꯥ 3 3 9 ꯑꯃꯁꯨꯡ 13ꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯂꯥꯟꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡ ꯆꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ Amazon Pay Laterꯗꯒꯤꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯈꯔꯗꯗꯤ ꯗꯦꯕꯤꯠ ꯀꯥꯔꯗ ꯍꯥꯏꯕꯗꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ATM ꯀꯥꯔꯗ ꯑꯁꯤꯗꯒꯤꯁꯨ EMIꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯝꯕ ꯕꯦꯡꯀꯤ ꯀꯥꯔꯗꯁꯤꯡꯗ EMI ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯞꯁꯟꯅꯆꯤꯡꯕꯁꯨ ꯄꯤꯔꯤ ꯍꯥꯏꯔꯤꯕ ICICI Axis Kotak Mahindra State Bankꯅꯆꯤꯡꯕꯁꯤꯡꯒꯤ ꯕꯦꯡꯀꯤ ꯀꯥꯔꯗ ꯄꯥꯏꯕ ꯀꯥꯡꯕꯨꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯗꯦꯕꯤꯠ ꯀꯥꯔꯗꯀꯤ MI ꯑꯣꯞꯁꯟ ꯑꯁꯤꯁꯨ ꯂꯩ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯃꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤꯗ ꯃꯦꯁꯦꯖ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯑꯁꯤ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯀꯥꯔꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ EMIꯒꯤ ꯑꯣꯞꯁꯟ ꯑꯁꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯕꯦꯡꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯖꯕ ꯇꯥꯔꯕꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ Pay Laterꯒꯤ ꯑꯦꯀꯥꯎꯟꯠꯁꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯒ ꯂꯩꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ Pay Laterꯒꯤ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ Pay Later ꯑꯗꯨꯗ ꯂꯨꯄꯥ ꯀꯌꯥ ꯌꯥꯎꯔꯤꯕꯒꯦ ꯂꯨꯄꯥ 10,000 ꯗꯒꯤꯅ 30 90 50 ꯑꯗꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯤꯃꯤꯠ ꯑꯗꯨ ꯌꯥꯝꯃꯤꯕ ꯃꯈꯩ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ ꯆꯜꯂꯤꯕ ꯃꯈꯩ ꯂꯩꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯅ ꯂꯨꯄꯥ 19,999 ꯄꯤꯔꯦ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯕ ꯑꯁꯤꯅ ꯂꯨꯄꯥ 15,000 ꯐꯥꯎꯕꯇꯪ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯑꯗꯣꯝꯅ EMIꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨꯗ ꯀꯌꯥꯝ ꯌꯥꯝꯅ ꯂꯨꯄꯥ ꯀꯌꯥ ꯐꯥꯎꯕꯒꯤ ꯄꯣꯠ ꯂꯩꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯂꯤꯃꯤꯠ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯗꯤꯠ ꯂꯤꯃꯤꯠ ꯑꯁꯤ ꯌꯥꯝꯃꯤꯈꯩ ꯑꯗꯣꯝꯅ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯗꯤꯠ ꯂꯤꯃꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯈꯛꯇꯃꯛ ꯂꯩꯕ ꯌꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯄꯥꯏꯕꯤꯔꯤꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯤꯃꯤꯠ ꯑꯁꯤ ꯀꯌꯥꯅꯣ ꯑꯃꯗꯤ ꯑꯗꯣꯝꯅ ꯂꯩꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯅ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯦꯡꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯁꯤꯒ ꯆꯥꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯄꯤꯕꯤꯔꯤꯕ ꯑꯣꯞꯁꯟ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯗꯒꯤ ꯈꯟꯕꯤꯔꯒ ꯏꯁꯝ ꯁꯝꯅ5 sida ubiriba tha taruk ahum mapan tranithoi natraga tranipan hariba adom convenient oibagi matungina adomna thiba tha thagi oina thiba pamliba amount adu khanbiraga credit card sinaduna potlamsing asi leiba asibu aikoina EMI da leiba hairaga su khangnari hariba asigi matangda mayamna video sembiraknabagi damakta yamna toina haibirakpada maram oiraga masigi video asi samjabani masigi matangda hanadagi su hena khangduna leiraba customer kya natraga viewer kya su soidun maki leiramgani adubu ngasi semjariba video asidi hanadagi hauna EMI gi option da phone natraga atopa potlam
ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯗ꯭ꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯀꯥꯟꯅꯔꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗ ꯅꯝꯕꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ